Iran ki nongchup thangbada lairiba samudra asida yamna chawraba makoi ki port ama lei major port amadi makoi ki port chei thindok sin ki khwaidagi chawba dugum port makhala mani masibu Razai port Bandarabas haire su khangnai aduga masida yam sathiba nungai taba thodok ama si thokre madu kaino ha matamda biggest explosion sathina chawrba explosion amakhak oiki only one explosion masida around 500 mi injury bi ani aduga mi mari sibage wani hojik phobagi report ki matungina masigi matungda sibagi masing hengalakadra hengatloidra madu khangdri aduga masigi explosion ase karamna oibano haibase hojik phobada clear confirm oidri adupu panic ni mafam asida aduga port asi phibam ama sahan khidre masi blast oirakibase masi aduki matik akanba blast ni maduti kilometer taret nipan phobada madugi khara lapna sport odagi adu phobada nikhisini ngasi Iran amadi USA ki marakta Oman da peace talk nuclear peace talk ama chathari dana amasung masigi peace talk ase asomda chathaba horakpa aduaida pokhaibani hairi aduga masik kanana pokhaibano port asida karikomba gas leak oidanara natraga karino haibse hoji pawda confirm nete Iran gi kangdop na basi thijin humjin bugi amna kanna thabak ama chathari adupu asomda nuclear deal talk tawringai asomda pokhai hanbasina masida kana gomba gi khut yaubra haibasi chingna pa hauna sari makoi intelligence group masida involvement oiri amasung masi thijin humjin ki wafam mention tawri madugi mafam adugi scene sakta madu video sing clip macha event masida di ain use story so only screenshot tani de lorak pisim de lor ki basing do maram di asi details so ina ato pagi pot ha pasi YouTube te uji amna masidi use content ni haini tawri aduna hekta photo ina sijina bani mendi tagda news aduni tana aduna maram waraga madugi social media da madugi clip macha thorakli photo sing thorakli share tawnarakli madu uragadi angak pofam na kiningai oisini madudi explosion amana kari pot no ade explosion tawri se bomb la top la natraga mathakta gi haitharak pra madugi kari su sanket leiti kari su saktam leiti adu bom hom de hekta blast oibni hari mafam se pumu mudra maikuna angak poini aduga mauda jazz kya su lay aduga samudra sidi itak ipom hoki hari adugi blast aduna mafam asigi mi sing koi chen ba adagi chen ba sida su sok pani hari 500 mi sok pa sai pokhai pham mafam sida spot te am nak na ba mi khar su lam gani adai khar sok le aduga si ba mari pho pa hoji report ki matungin hairi masigi manakla ba Hormuz Grant management team adugi chief adura hairaki maduti hairiba explosion ase masi administrative block board adugi administrative block adugi manungde explosion oikibane amsung explosion oikibaduna maram oiraga maduda leiba fuel tank amasu pokhaibs yaukre masida maram oiraga madu mai chakpadune masida mai khu amati mai yam kana haukibase adupu masida karipot na explosion oirakibano asukoi base fuel tank leiraki port aduda fuel tank asa leibata bani masida hoju pawda pokhaiba thokidri adupu madu karipot na pokhai kibano karamna pokhai kibano haibasidi mokoi su khangde hojik mayamna hangnaru hangsina masi Iran ki makhoi ki security ki labs karigoba makhoi ki awat apa leibana maram do pokhai ri prat natraga Iran tati yekna bahadak barak se leibani na atopna khuting girkna tawri prat natraga makhoi manung di yantan tawri pra masi karim da khangdre aduga Iran ki news sing ase phajana su thorak te sini makhoi ki defense makhoi ki security gi maram related oiba wafam sing se mayam su khangbangam te mayam su khangande aduna masi ki news ase update mong dani chatari hojik koi rescue operation team changkre amasung thijin humjin bugi thabak chathari Iran ge side te ge basi kari confirmation pithor ka dor bakhangde adubu yamne kiningai oipa Iran da attack tawni haidun Israel na threaten tawduna leiringai US na su amomak threaten taw imalde na khoi na ikoi ge nuclear peace deal se phadana tawdrati na khoi da attack tawni haiduna masi oirakli bra haibas su mayam ki chingna bani doubt ni adubu masida missile laki drone laki adugu attack laki haibagi kasul leiti makoi fuel tank abadu mai chakre aduga blast asiti fuel tank adugi marakta gini hairi